Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau kangai apunba kholawgi update gi lakhojarake GUITE road truck accident thokpada Kuki ama sikre Liangmai Naga Council ki wafam handoknaba kotuna khangankre Liangmai Naga Council LNC na handak President of India da cherol ama thaduna wakat khiba wafam handoknaba Committee on Tribal Unity kotu ki cherol amada khangankre Kotuna thadorokpa cherol amada Liangmai Naga Council na President of India da thaba cherol adu withdraw tawnaba khangalakpaga loinana kotugi mathakta thamkhiba wafamsing amuktanga khanthanaba khangali amadi tribal khudingmak amadi minority gi haksing asibu phangnaba laingakna minority singi mathakta chatharakpo otnaibagi thabaksing asisu thengnanaba unified front ama semnaba kotuna LNC da barton tawri Cherol aduna Manipuri Naga luchingba khudingmakna Kuki jo community singa makhoigi history share tawnaba wafam phongdokpaga loinana majoritarian force na tribal singi mathakta chatharagliba divisive influencing asibu Manipuri Naga ichil inaw singna munna khangbiu haina su phongdokli Kuki jo community singi mathakta otnaiba amadi namthanaba honaragliba asida Sadar Hills ta leiriba Kuki jo singi minority hakki dama kotuna matam pumnamakta lepkani Kuki jo miyam giding tamba amadi hingbagi haksing majority Meeoi community na namthanaba honari haina su kotuna mara siragli Cherol asina ethnic cleansing campaign gi mastermind di Manipuri Chief Minister Nongthumam Bireni haina maral siraduna mahakna Kuki jo singi mathakta divisive action sin leptana chathari haina su phongdorakli Jiribamdagi Kukila lawba singna faduna pukhiba taruki manungda ahum jiri muktagi sina fangle Thasigi taraga mathoida Kuki MILLITANTSING na Jiribamgi boro bekradagi faduna pukhiba Angang Yaona Meeoi taruk adugi manungda ahum ngasi numidang wairam sina jiri tureldagi fangkre Amaramda thawdo aduga mari leinana ngasi numidang athuba cabinet mifam pangthoktuna akanma mawongda condemn tawkre loinana nupi angangda crime chathabada chenaba luf amasung makhoiga chaminariba organization khudingma aina yadaba organization ama oina lauthongnaba amasung action launanaba cabinet na warif lauduna madubu thabak oina pangthoknaba central government ta recommend tawkre hairi Press na fangba paugi matung inadi thasigi taraga mathoida Kuki MILLITANTSING na faduna pukhiba Meeoi taruk adugi manungda angang ani amasung nupi amagi asib hakchang adu ngasi numidang wairam jiri tureldagi fangkhibani asib hakchang sing adu Assam Rifles na postmortem gi damak jiri tureldagi lakhalaga Silchar Medical and Hospital gi mokta puraktuna thamkre jiri police ki team amasu Silchar gi mokta chatuna asiba adu confirm tawkre hairi official source amana hairibana asib hakchang ahum adu jiri turelda tawtharakle haibagi paw ama fangbadagi Assam Rifles team ama laktuna yengsilamki loinana asib hakchang sing adu jiri turel amasung barak turel ani gi tainafam oriba jiri mukki jagadagi fangkhibani amaromda thawdo aduga mari leinana ngasi numidang Chief Minister and Birena chair lauduna emergency cabinet mifam ama pangthoktuna thawong adubu akanbada condemn tawkre Cabinet mifam aduna nupi angangda chathaba makhal khudingmakki crime sing condemn tawba yauna masida CHENNABA organization amasung makhoiga chaminariba luf khudingmak outlaw organization ama lauthongnaba warif lawbaga loinana madubu thabakta onthoknaba central government ta recommend tawkre hairi jiri muktagi Assam Rifles na asib hakchang ahum adu Silchar Medical College and Hospital gi mokta thamkre haibagi paw fangbadagi Jiribam police ki team ama chatuna yengsinkre imung manunggi maikaidagi leikidraba sing adu haujingmaki oina identify tawdraba su makoi sing adu Kukila lawba sing na faduna pukhiba Meeoi sing ni haibadu makoina setkhiba firol sing adu dagi confirm tawre hairi mokta lairiba angang ani adugi manungda amadi chahi fadriba Nauriba thanipan lomta ngairiba angang aduni utup kumba karigumba pot amana thomlaga hatba oigani haibagi thajabalai Koki saruki tangkai ama lawba yadana kaire aduga atopa nupi macha amana masada mafi thonglamdre tamthina ot nairaga hatpaga oigani haibagi chingnaba leiri hairi CM da Meeoi taruk tekta kaidana thadongnaba matam ama haibiu hairubada CM na aidi laisu natte kamai ngamdoino haina paukhum pirakle ibenaubi Kumja 2023 gi May ahum dagi ngasi fawba Kuki MILLITANTSING na lepa leitana nongmai amadi bom kapsinduna landaba chatharakpada natana Kuki amadi mar MILLITANTSING na fajinduna thamliba Jiribamdagi nupi ahum ga angang ahum adubu tekta kaidana thadokpinaba matam amata haibiu haina Manipurda BJP lenga ki Chief Minister oiriba N Birenda haijarubada CM Birena aidi laisu nate kamai ngamdoino haina paukhum pirakle hairi Kuki amadi mar MILLITANTSING na fajinduna thamliba Jiribamdagi Yurembam Rina Devi humfugi machanupa yai maningthaujam ongbi Ibenawi Devi yauna ngarang Jiribam Student Forum na Chief Minister and Biren unarubada Chief Minister na wafam masi thamlakhibani haina Ibenawi na phongdorakli Kuki amadi mar MILLITANTSING na fajinkhiba Meeoi taruk tekta kaidana thadok piraknaba ngarang numidang hairok apunba club amasung hairok apunba maira paibi na punna sillaga hairok ta chathakhiba mairagi rally adu
ꯏꯕꯦꯅꯥꯎꯕꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯏꯕꯦꯅꯥꯎꯕꯤ ꯗꯦꯕꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯧꯖꯤꯛ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯌꯨꯝꯔꯦꯝꯕꯝ ꯔꯥꯅꯤ ꯗꯦꯕꯤꯒꯤ ꯃꯆꯥ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯁꯨꯕꯅꯤ꯫ ꯃꯍꯥꯛ ꯍꯩꯔꯣꯛꯇ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯕꯦꯅꯥꯎꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯤꯔꯤꯕꯥꯝ ꯁ꯭ꯇꯨꯗꯦꯟꯠ ꯐꯣꯔꯝꯒ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯥ, ꯃꯆꯦ, ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ 3 ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯍꯟꯕꯤꯅꯕ ꯃꯇꯝ ꯑꯃꯠꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯔꯨꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯦ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯣꯏ 6ꯄꯨ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯕꯦꯅꯥꯎꯕꯤꯅ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕ ꯐꯥꯎꯕꯗ ꯁꯤꯕ ꯆꯪꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏ 6ꯄꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ CRPFꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ 10 ꯐꯥꯗꯨꯅ ꯄꯨꯈꯤꯕꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯍꯧꯗꯕꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3ꯗꯨꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯅ ꯐꯠꯇ꯭ꯔꯕ ꯀꯨꯀꯤꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯜꯁꯨ ꯐꯖꯅ ꯌꯥꯎꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯏꯆꯦ, ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯑꯗꯨꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯏꯕꯦꯅꯥꯎꯕꯤꯅ ꯀꯞꯂꯗꯨꯅ ꯄꯥꯎꯔꯝꯂꯛꯈꯤ꯫ ꯃꯩꯔꯥꯄꯥꯏꯕꯤ ꯆꯥꯛ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯩꯔꯣꯛ ꯄꯥꯔꯠ 3ꯗꯒꯤ ꯍꯧꯔꯒ ꯍꯩꯔꯣꯛ ꯂꯤꯇꯥꯟ ꯐꯥꯎꯕ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯤꯆꯝ ꯈꯨꯗꯛꯇ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯊꯥꯗꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯤꯆꯝ ꯐꯥꯈ꯭ꯔꯒ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯆꯝ 6 ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯇꯨꯗꯦ ꯏꯖ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦ ꯁ꯭ꯇꯣꯞ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟ ꯑꯦꯟ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯑꯗꯨ ꯆꯠꯈꯤ꯫